MM News Live की माइकैदगी मयामबु कोकना खुरुमजरी ngasi oiba pau khara khanganjari Kuki gi asokpsing puthoktabagi mayokta rimsta thomjinkhre rimsta leiramba Kuki asokpa ahum security na ngak senduna puthokre Chief Minister yauna minister amadi MLA sing khudaktagi resign tau committee June 30 pangthokna ba sem saba loire miyam puna saruk yaminasi June 30 panda harau kumai lepiu forum Rimsta layang liba Kuki sing kana no haiba government haifam thoi kokomi June 30 panda chatoga chin tawda ohongba leigani hauji makhatana pau sandona pijari Rimsta ngarang Kuki asokpa ahum pukhalakpagi khoisaunarba miyana khongjang changchinduna lakpadu ngasisu asokpa sing adu puthoktabagi mayokta Rimsta thomjinkhre asokpa Kuki ahum adu security na ngak senduna ngasi ahing nongyai matungda pukhre hairi ngasi numidang pung 9 rom taba duwaida miyangi mihut oina lungambiu hungmai kauba mi amaga DMC gi director ga unarubada soktuna lairiba Kuki ahum adugi phibam lubadagi hospital asidagi puthokpa yadaduna laibani makhoi adu atopada puthongnaba honari hayang ahing nongyaida asokpsing adu puthokhragani haibigi thajaba director na piragle hairi amaronda arsangi assembly affairs ki secretary TP deningna DMC gi director ga unaraba matungda Paumising da phongdorakpada ngasi phawa Kuki gi asokpa ahum puthokani hairaga puthoktabasi peningai oide arsamdi rimsta asokpa oina laikanaduna lairiba mi ahum asi karamba militant gi group no haibadu khangalu haina ngasi phawa matam thakibani adubo hauji karamba Kuki militant gi group no haibadu government gi maikai degi phongdokpa leitri asokpa mi ahum adu rimsta puthoktiba asigi maramdi makhoi gi health condition aruba phimamda leibadagi Jonthana hospital asida thambani makhoi ado atopa mafamda puthongnaba khanari hayang ayupuk aniga mini kuntha phawagi manungda rims gi dagi soidana putholagani haina rims gi director na thajaba piragle hairi director gi pakuma adu peningai weide haina ngasi numidang pung 9 lom taba duwaida khoisaunraba miyamna rims tamna thomjilakwa honabada security force ka Muknabadagi security force ki maikai dagi miyam adu tangkhaina bokhnabada tear gas cell kaya kakhi maraksida DMC ki director na hajaba pikharba matung asokpa Kuki adu ngasi ahing nongyai pung matung pung 12 thogi minute 35 rom tabada security na hospital asidagi pukhre aduma pu makhoi karamba hospital na pubano haibadi khangba ngamdi hauji makhatana pau thanganjari ngarang Kampopi district ki manung channa leiba chingi khul amada nongmai kapnabagi thodokta asokpa Kuki ahum Bridge hospital da layang naba pukhalibachi hena irang saganaba sinbaga chamanai thodo asi kokomine yamna chamna laude atamna na singnaba lalong amani haina lawi dimsita pukhalaliba Kuki asokpa mioi sing adu kanano kari tawda sopano masigi matangda government na clarification pifam thoi haina kokomina thadorpa cherol asina phongdoragli Jerol asina hai Manipur da kumjali singani sumna kulumdoi dagi tholiba complete asida maitai amadi Kuki gi mara leijadaba micham kaya gi punsi pikhamna khare irang asina mara leitaba mi kaya amasu mimana handaba kaya yaukre kokomina su hana dagi laudun lakiba mara leijadaba Kuki micham miyamna imphanda lakpa amadi layengba lakpada ai apan amata piroi haikiba laikhrabani aikoi punamakki yeknabasi micham miyam nate makhuta khulai paiduna dak lalonba Memadagi changliliba sin Kuki narco terrorism asini haibase ngasi su mayek sengna thamli hairi ngarang no mai kapnabagi thodokta asokpa yaure haiduna imphanda puragliba mising asi kana no haibado government na miyamda yamna mayek sengna thampham thoi asokpa mising asi terrorist khupu amagi member weramlabadi makhogi mathakta lokhapam thokpa thabak ado chapchana khudakta lokhotkadabani amina pisilamani haiduna mathong marang khangdana hekta loksinbagi thabak ase state force na su tawroidabani miyamna asuk yamna nungai tingaida ngaisida government amadi police na kanano haiba khang ngamdaba karigino tholiba thawdo asi government na kari thawdang lawgadawri haina su kokomina hanglangli hairi miyamna imphana Kuki sing layengba ayepa pide haina army amadi Manipur government na lautunaraga terrorist ni singnaba singbu support karigi tawribano miyangi intharaglaba ihau asibu hena kansinaba thawoin na tawribra community masen hena nungai handanaba sinbani haina lawdaba ngamde irang laksinduna tangdu leitaba
lamdam ama langnaba mateng pangbagi mahuta government na sokliba mayam amadi nagagi hatkhaba misamsing adugi sentiment hena khoirang khoisauna handuna asakwa maida thau hajimbaga chamanai masigi responsibility government na lokham thoi tungda masina afaba peloi afaba poloi lakani thajade miyangi khangba ngamdraba iho ama lak changsilakpa yai layeng liba asokpasing asi terrorist ki thawang chathaba singo emlabadi kokomina tumina laitholoi yamna nganglibadi chahi ahum helaglaba complete asida ngasi phawba state government na natraga central government na kuki asokpa ama phawba puraktraga haujikta irang saganaba honabagi mawong da imphanda purakpa haibase thawoina tawge haina tawbagi thauksilla thausin ama yaurabra haibase achowa wahang ama oire irang sagatpa leptanaba India amadi Manipur government na lautunaraga lamdamsingbu tangdu laita handana honarabra hairi irang khudimaki tekchak asi paliba state asigi central government anina pufam thoi irang sangdonaba atamnana silaga taisinabana amada taisinabase khudakta leptrabadi miyangi asawo khudima nomon choidana khaitharakuna amukta ukidiba ihau ama lakpasu yai haina komigi serol asina makha tarakli haji makatana state government India government ki yaka yengna makoina haira pakhak sum taraga leibagi matam adu hele lamdam asigi miyamna wanariba asigi long term solution ama athuba matanda putho madu natrabadi state asigi mapi mapa oiriba se minister amadi cabinet minister yauna MLA kudima kudakta resign tawkro haina kumanga suba the great June uprising Unity Day gi Observation Committee gi Vice Chairman Sanjoy Choro Khaibam na phongdokkhre loinana the Great June Uprising Unity gi Day gi thoram pangthongna ba sem saba loire miyam puna saruk yabiu haina su mahangna apin tawrokli wafam asi ngasi kumanga suba the Great June Uprising Unity Day pangthongna ba sem saba ga mari leinana ke kupata paumi singa unabada mahangna phongdokhibani hiram masiga mari leinana Sanjoy Choro Khaibam na makhata na hai lamda masigi misam miyam asi India government na kayam yamna hatkige hairibano kayang kuina lanjenariba IDP sing lili kemda namsinuna thamga dauribage lamda masigi misam miyam asi khamthengna waduna leiriba asi India government amadi Manipur government na thabak amata paikhattana leiriba asi makhoigi thawdang amata leidrabara government leirabadi government magi tawkham thokpa tawgado mathau adu taw su amadi nan suki militant sing da India government na khulai pisinduna amadi mateng pangsinduna state asida proxy war chalhaliba asi Manipur government na usinnadaba tawbiganu miyangi lanthunga kwa ngamdaba amasung punsi kamba ngamdaba government adudi wahan to kari amata yaudaba government ni miyana na khogi na thakta maigi sing pukhai halakpagi matam ado ngaiganu state asida noma kangdana mihan mipun chathaduna lairiba ase khudakta thingdaba hono government na lokham thokpa thawdang laudrabadi miyana kamba khongjang changsiloi hainingai leite haina su mahana makhata na phongdokhi kumanga suba Great June Uprising Unit Day gi Observation Committee gi Chairman YK Diren Maitai na hai English ngani somna amada India government na Manipur pumbagi saktam amadi territorial integrity thugaina bu khonaraliba matam aduda lamda masita khunda minariba yellow proof singna amata waina thengna minaki loina na pumbagi pangal ado India government gi firep ado khongpham hando hanba sungangki mil aduda lamda masigi athawba singna thawai kakiba adubu kai khunaba amadi makhoi buning singbo waina chahi khudingi thawram asi pangthoktuna adomak lali chahi asigi waina chu laliba June 35 da thawram ji pangthokna ba sem saba loire maram aduna lamda masida leiriba kanglu phur khudimangna laikidaba thawba sing asibu kai khunabu waina punna saru yamina si haina apin tawrakhi mahangna makhata na hai ngasisu India government na Manipur apunbagi sakta machi thugaina ba leptana aduma honari English ngani sumna kulumdogi me ohumdagi hauduna amuk na hauna na amata waina nusisana na leiramba ado mache tana thugaina ba honari haibase miyamna khangin gadabani kanglup phuru amakhaki wakhan khanduna thabak tawbada kunai asi manglomda khakchang simangamloi manglomda changsingi hairabadi aikoi hanagum amata waina nusisana lingjen manan laminaraba adudada punna leminaba mathau tari haiki nakalamomda amuko masung UCM sinduna impan ke kupata pangthokiba kumanga suba pangthokadawriba kumanga suba the Great Uprising Unit Day gi thoram asida film forum Manipur gi makhada leiriba tonga tongamba
ꯒꯤꯜ ꯑꯃꯁꯨꯡ ꯑꯦꯁꯣꯁꯤꯌꯦꯁꯟ 12ꯒꯤ ꯊꯧꯕꯨꯔꯣꯏꯁꯤꯡ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯧꯃꯤ ꯄꯨꯝꯅꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯤꯂꯝ ꯁꯨꯇꯤꯡ ꯐꯤꯂꯝ ꯀꯥꯞꯄ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯃꯗꯤ ꯃꯈꯜ ꯑꯃꯠꯇꯒꯤ ꯍꯔꯥ ꯀꯨꯝꯍꯩ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯣꯅꯦꯟ ꯃꯩꯇꯩꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯇꯥꯕꯤꯔꯤꯕ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ